Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Congress lusingba Okram Ibobin Hari. Manipur Housing Tokliba Watok Asigi Matanga, Prime Minister Narendra Modi na Wapam Amata Pongdok Bahibasi, Manipur bu Mirai Bani. English ani mapan Jun Tarani Panda Manipur Tokiba Yoga Marilena, Matamdugi Prime Minister na Lokiba Pireb Adumak, Housing Oriba Prime Minister na Lopam to Ihaina, Congress lusingba Jairam Ramesh na Hari. BJP na hari Mikhal da mai pak na bagidamak lalawasingi mateng logduna favoritism nepotism togibagi wapam leite kokomi gi miang makhada ngasi Manipur gi tampaki mafam sing yauna Bharat amadi malengi tongan mafam singda human chain semduna khongjang changsili amasung Imphal West amasung Imphal East hayeng ayuk pung manga dagi numidang wairam pung manga phawa curfew komthokani. Congress lusingba amasung hanagi Mukhyamantri Okram Ibobina hari Manipur Housing Tokliba Watok asigi matangda laibak asi Prime Minister Narendra Modi na wafam amata phongdoktaba haibasi Manipur asi Bharat ki manung chandrabara haibasini Nai Delhi da leba AICC gi headquarter pangtokpa rajniti dol taragi lusingba singi paugi mifam amada wangang laduna Shri Ibobin hai wakalon manaba rajniti dol tarana Prime Minister unaduna rise asida thengnariba awaba sing phongdoknaba lakpani magna lamdamasida amuk ana shanti hanjilakpa pambi mafam asida rajniti ki khudong saba lawba lakpa natte ahambada khwaidagi darkar oiribasi rise asida shanti hanjilakpani madugi makha tarakpada nakal anigi oiba wari sanaba yai Shri Ibobin hai haukiba me ahumdagi chalakhiba Manipur haujiksu makhata na chakli masida natana kendra gi raija mantri RK Ranjangi yum phawba mai chakle tongan tongama relief camp singda changjapam lawriba mioi singi mikap mirau kolna pik thale adu ngasi phawbada Pradhan Mantri na wafam amata ngangdaba haibasi laibak thibani. Since May 3rd, Manipur has already begin burning. Till today, it is still continuing. Every alternate day, or even every day also, including Honorable Union Minister of State, Rajkumar Ranjan Singh's house, also already burned the day before yesterday. But till today, from Honorable Prime Minister of this country, didn't express anything what is happening there in Manipur. Now what we feel that it is not nice to mention that whether Manipur is a part of India or not. The question automatically it has arisen. If it is belongs within India, at least Honorable Prime Minister of this entire country, he should have expressed even a single tweet in his mobile. Paugi mifamado saruk yakiba Congress lusingba amasung hanagi Kendra Mantri Jairam Ramesh nai Manipur miyangi asa Pradhan Mantri Narendra Modi da chawna thamli manghai sahi kunithogi mamang Englishing ani amagi Jun 15 da assembly yauna sarkar gi office kaya mai saki matamaduda dol singna dabi taropagi matungina Pradhan Mantri Atal Bihari Vajpayee na rajniti dol punamaki mifam kogduna miyamna shanti lainaba appeal tawki adubu ngasidi rajniti dol tarana Pradhan Mantri Modi unanaba ngairi aduga Pradhan Mantri na tumina wangangdana leire खुले तौर से वो बात करेंगे कि क्या क्या और कदम लेने की जरूरत है क्योंकि ये राज्य सरकार बिल्कुल विफल हो गया है ये बिल्कुल साफ हो गया है कि स्टेट गवर्नमेंट से कोई उम्मीदें नहीं हम रख सकते 100% फेल हो गया है जो उम्मीदें हैं वो केंद्र सरकार से हैं गृह मंत्री के जाने के बाद भी कुछ ज्यादा फर्क नहीं देखने को मिला अभी उम्मीदें हैं मणिपुर के लोगों का प्रधानमंत्री पर और हम निवेदन करते हैं हम मांग करते हैं कि प्रधानमंत्री जी कांग्रेस को भूल जाइए पर अटल बिहारी वाजपेयी को याद रखिए और जो उन्होंने अपील की है 24 जून को और 8 जुलाई को 2001 उससे तो कुछ सीखिए इस डेलीगेशन से मिलिए जनता के नाम पर एक अपील कीजिए मणिपुर की बात कीजिए मन की बात नहीं मणिपुर की बात ताकि फिर से मणिपुर में अमन शांति सद्भावना आ सके BJP na hari Mikhal da mai pak na bagidamak lalobusigi mating logduna favoritism nepotism tokibagi wafam leite Imphal leba dolgi office ta pangtopa paugi mifam amada BJP gi machinchapa misak moirangthem Asni Kumar na hai English ani nipanda kuki lalobusinga ceasefire agreement sahi tawnaduna ground rule semki mangnai lising ani nipandigi tara taruk phawboda matamdar palamba sarkar na ningthina yengsilamde Shri Asni hai BJP na sarkar paraglaba matung English ani tara nipanda interlocutor hapki maramaduna kurki
ꯂꯣꯛꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ 2008 tagina 2016 phawba fazana mase properly deal toramde matamudagi government board at the center na union government na adu ko na BJP government se lakhra matunga 2018 da interlocutor haptana mase yamna conclusion ama porna ba tanguli taba solution porna ba man hona kibani aduna sigumba allegation si yumpham yaudi have se me haijake aduna koi buttons da party ke dong meda tumba kolai paiba aini yadaba militant sing mateng loraga kona election na madugi favoritism nepotism lawna thabo ke dong meda tawkiba ude to leju lekhi de ani singduk sake Imphal East Zilagi Manung Chenba Okram Chutekta Laiba BJP Thongju Mandalgi Office ngarang numidang masak khangdaba mioi sing laktuna amangata tholamde hari Akasbani Imphal gi pau kangmuna puthokpa akhanaba thoram iramdagi pawrok paktak ahum siba saruk haiba thoram ama hayeng ayuk pung 3:40 da santokani thoram asi kangla amasung sangai channel animakta taba phangbigani Akasbani Imphal gi pau kangbuna leptana sandok sariba thoram gi ngasi gi tangkak asida puduna lakchari iramdam gi pawrok paktak ahum suba saruk Phamba challaga hippa challi Hairiba Pauro Pautak Asigi Nungi Oiba Samlappa Waroldi Mitik Mirau Yengduna Masagi Mapam Laifam Ama Pangnana Haiduna Kajik Kajiktagi Sangsilaktuna Mamaida Mayum Makai Fawulingduna Kunda Laita Sile I Haibasi Pauro Asina Takli Pauro Pautak Singna Kunaida Piriba Kanaba Singi Matangda Johnstone Higher Secondary School da Lecturer Oiriba Dr. Longjam Ritena Asumna Fungdorakli Taibangpal asida miyoiba aikhoigi pokpadagi siba phawbaki punchi khongchachida makhal makha kayagi paurau pautaksing iroita loina duna chatminari Hauzik tholiba irang asiga mari lena MLA sing amadi rajniti dol kayagi lusingba singna Pradhan Mantri Narendra Modi ga unanaba Delhi da ngainari hauzik phawbada tangka kayarak thokna MLA sing amadi lusingba sing Nai Delhi da chanakibani ngasi su Nauria Pakhanglapa Kendra gi MLA SKB Pradhan Mantri ga unabada yawnabagi damak Nai Delhi gi damak Imphal thadokre pawgi marakthana tenba break ama Manipuri University ne loba BA BSc BCom BPES BFT BSW amadi BTT first semester examination lishingani kunnithoi November new education policy ki parikha matam June gi tarik 13 degi 19 fawba nongna lepchare masa masa gi center sing da parikha thabada kudong cha daba displaced students singna hen kudong cha daba college gi principal da ming pisin bagi matam lagi ba June gi tarik 18 fawba sangdokle parikha thahodraba displaced students singi damaksu supplementary examination ama matungda sinjeragani haina Controller of Examination Manipuri University na khanghalakli Tabiriba Pawasi Akasbani Imphal degani Raijasta tholabi irang asigi hawrakham asi narco terrorism ni haiba malemgi miam pumbada khanganabagi kokomi gi miang makhada ngasi Manipur gi tampaki mafam sing yauna Bharat amadi malemgi tongan tongan mafam sing da leiriba mitei tariba mafam sing da human chain semdana khongjing changchili kokomi ne laukthokibigi matungina numidang pung 3 adwaidagi human chain semba hauki khongjang asa saruk yakiba singna Manipur da NRC chanhalu Manipur gi apunbagi saktam kaiba yaro habana singba kholauk sing lauki Coordinating Committee of Club and Organization Siduna ngasi miyangi mifam ama pangthokre kairau kendra da mitei tangkul pangal kabui maring amasung chiru phurki miutsing yawba mifam aduna tongan tongan ba warep kaya lauki Housing Manipur gi oiriba tangdu leita da phibam asta lising amagi makhada punna khongjang changchin ba haiba wapam yauna ngasi changangai ibudau poklen pokpa sanglen da pangthokiba club tariki apun balup amana oiriba United Committee of Changangai Clubs and Organization Unico gi mifamna tongan tongan ba warip sing lokre warip sing adugi manungda maram chadna kangsi kingba thingba amadi leibaki isuda nisa sinaba mioi sing yahonda ba haiba wapam yauri All Manipur Working Journalists Union Amjugi Thau Puriba Ani Yauna Paumi Kharada ngarang numidang Rapid Action Force Kangbuna Kahenba Thong Chatharkibabu Union Asina Akanma Mongda Yaningdaba Phongdorokli Thogdok Adra Cheneba RAF ki personal sing mathakta pung nifuni pangi manungda chapchaba action laukatrabadi Paumi singna khongjang changsilagani hari Amju amasung Editors Guild Manipurna thadorokpa cherol amagi matungina thogdok adu ngarang numidang Kawada leiba Singjamai Police Station gi mapada thokibani Paumi sing aduna mathau loiraba matungda masagi mayumda halakpa RAF ki kangbusing aduna khamdana paumi singi masa paiduna ilakkibaga loinana nasa sokningbra natraga gari sokningbra haiba wafam phawba singnarakibani hairi
Raijasta tholiba irang solaba tungi yumbi oigadaba mahiroi singidamak mahi masing lepa laitana makata na tamansi haina MLA Thangjam Arun Kumar hairi. Imphal gi Palace Compound laiba Government Dance College ta hangba relief camp ta lairiba mahiroi singda MLA na luchingba Peace Committee wangkai kendra na ngasi larik tambada sangba polam sing yenthol aduna hai mayum makai leijadraba mahiroi sing asina larik laisu tamningbagi wakhalon lairiba asi ninghandanaba pungning thogat pigadabani. Raijasta Ladiba CSO Sing Amatoina Punchinduran Tabak Tominanaba, Asambigay Club Sing, Maira Paibe Sing, Tongan Loop Sing na Punchinduran Semba, Joint Committee on Peace and Protection Asambigay Imphal Isna Apil Tauri. Raijasta Tolibe Iranga Asok Apan Nanglaba Singidama Committee Asigi Volunteer Yankai Hembana, Ipinaba Taurang Tauri Hari. All Assam Manipuri Students Union Amadi All Manipur Students Union ga kusam naraga Rims Imphal da katoklasi imaleba kidamak haiba hiramda dan tawagi thorom ama pangthokre madura mioi kun hemana dan tawki Griha Mantralogi Makada Senkiba Peace Committee bu Maiki Kyadigi Yaningdaba Phongdorilba Asina Kendra Sarkarna Raija Asta Santi Purangna Bagidamak Haksina Logdi Haiba Takle Haina Forum for Restoration of Peace Manipurgi Cherol Amana Hairakli Forum Asigi Convener Asang Kasana Sahito Don Tadropa Cherol Amanhai Kendra Sarkarna Raija Asta Article 356 ki changeng togduna leiri maramaduna rises da ekoi masel yum mai thana bagi mahuta miam na Delhi yongna ba kholau law ba tangai fade hari paugi marathana temba break ama Academic session listening ani kolumdoi konmari gi oina class 11 science taming channabagi damak BYS Higher Secondary School Lamboi Khongnangkhong Imphal West ta free admission gi khudong chaba pijari 80% and above score toba mahiroi singda scholarship ki khudong chaba su pijagani akangna sit masing ni ngasimak lakpiduna khudong chaba lobi ho akopa marol gi damak 8798927998 ta contact tobirak pa yagani Akasbani Imphal digi pauk tabiri Imphal West amasung Imphal East hayeng ayupong mga dagi numidang wairang pung mga pawa curfew komtokani adumoy namak Imphal East ki onidi New Chicken area amasung Imphal West kina Langgol area asi curfew komtok pada yaugde hari Kaksing jila gi oina ngasi ayup hayeng ayupong mga dagi numidang wairang pung mga pawa curfew komtokani adumoy namak Sugunu Chero amadi wapokpigi onidi curfew komtok pa laite Bisnupur Jilagi oina ayupong mga dagi nungkil pung ani pawa curfew komtokani Thawal Jilagi oina ayupong mga dagi numidang pung nipan pawa curfew komtokani Raijas da toliba irang asina maram oiraga relief camp singda leiriba mahiroi sing International School of Resource Isor Kansipo da chaliba sahi asigi oina class 11 science da lem na mahi tamanwagi khutong saba piragani haina school asina thadorpa cherol amana hairi National Highway Thingzinduna Miam da awaba piba asi crime against humanity ni haina United Front Manipur gi cherol amada hairakli Rises da Kendra Sarkarna lambi thinglabasing mathakta chapchaba action local haina su cherol asina makhatari Jwalamukhi sector Assam Rifles ki battalion ngarang sahi humpunipan rom surabi memakawin mioi ama rescue tawkre hari aikoi gi tamilong paumin hai mioi asi fileng khulda ngauksan an lerambadigi Assam Rifles ki kangbuna rescue tawduna mari leinaba singda sinakre hari CRPF ki Director General SL Thoksena Churachampur Chatuna Mapam Aduna Ngak Sengi Matang da Lokatliba Sexy Tharang Sing Yengsin Kre Hari Raija Sigi Tongan Tongan Mapam Sing da ngasi wakat mipam pamduna Hauzik Oirba Piyam asi atuma matamda Santi Hanjalalu Uyumpok misi yaning di haidana wakat mipam pamki Tok Paching Maira Paibi Sing na Tok Paching Bazar da wakat mipam pamki Wahengbam Laikai Apun Balup na su Wahengbam Yumjaw Lairan bi mamang da wakat mipam pamki Amuk kogi miyang makada Imphal West amasung Imphal East lagi mapam kaya Tokai Balengak Labor Yaroi Haina Wakat Mipam Chataki Kaksingi Grace Cottage Academy Amasung Victoria School da Kartnikos Manipur Cancer Institute Amasung Research Center Jenims Campus na Sinduna Biswanath Cancer Foundation ga punna nomagi oiba lemna layang bagi kemama pangthokre Apunba Maira Paibi Lub Brahmaputra Valley Assam amasung senior citizens Hozaina Manipur gi apunbagi saktam kaidana ba changsilapa khongjang kudimakta mapung phana sawakani hari Manipur Press Club ta ngasi pangthopa bawgi mifam amada apunba Maira Paibi Lub Brahmaputra Valley gi President L. Bizentina hai Raijas da tholiba irang asi atuba matamda loisinaba Chief Minister da Cherol ama pisin kre
अरोइबदा मरोइबा पाउ कांग्रेस लुसिंगबा ओक्रम इबोबीना हाइरी मणिपुर हौजिक थोकलिबा वाथोक असिगी मतांगदा प्रधानमंत्री नरेंद्र मोदीना वाफम अमता फोंदोक्तबा हाइबसी मणिपुरबु मिराइबनी बीजेपी नाइरी मिखल माई पाकनबगीदमक लालोबसिंगी mateꯡ लौदुना फेवरटिज्म नेपोटिज्म तौखिबगी वाफम लेते कोकोमीगी मियंग मखादा ngasi मणिपुरगी तंपाकी मफमसिंग यावना भारत अमदी मालेमगी तोंगान तोंगान मफमसिंगदा ह्यूमन चेन सेमदुना खोंजंग चंगसिली अमसुंग इम्फाल वेस्ट अमसुंग इम्फाल ईस्ट हयेंग अयुक पुंग मंगा दगी नुमिदांग वायरम पुंग मंगा फावबा कर्फ्यू कोमथोकनी पाउ लोइजरे।